Mayang Imphal Assembly Constituency MLA K.ROBINDRO na Mayang Imphal ki Tongan Tonganba Echao Mayoknariba Mapham Singda Chattuna Yengsinkhre Yangsing khongchat aduda mahakna pawi singda unaba amada mahakna hai tampaki Mapham Singda nong leptan subana singgi Mapham Singda nong tabana turil singgi imai khudong thiningai oire uwa yantatuna popi thabana Echao thokhanaba chawna mateng pangli maram aduna miyam punna gyan taminaduna mahusagi khalngak thaminsi amandi mahusagi oiba khudong thiba singdagi ngakthokminasi haina appeal tawki khudong thiningai leiri huji kaigino da happy khudingi dum level 1 kalakpani dum par dum cheli dum ohisi dum hap leptri lekai gi leibiri bosi ubirang mani lekai gi thokol tholok tana makhong pamgi hangong ngamba leba haptan na khotan tawga kaigino da sigi level ji sing nong tabadi tampakta nong tabdi pang tadre ngasi gi yengagadi adu singlom da nong kan tabagi fium laibani sing se loina ba aduga sing da ngasi sing nong tabagi sing loina chi da pa kutak chi dare je deforestation khoina toy haijab do deforestation to jamba lam kano ga khogi u bak thala deforestation tawraga popi thajan bang ma tawba sui soil gi panga tokol ko ma'am je sogumba ma'am ju sigi daily bi sing chawbagi suddenly sing chawbu ju maram ma si chawna yauri map je sim ju khoi I just want to appeal akhoi leiriba manipur tariba praja khoi khwai khuduma nature preserve tor thamje duga sumba natural calamity degi kitang dorsu safanaba na ai ma'am da appeal dojari